Hey mayam puna makpu anu khuman khuramjari aduga taram nokchari mayam kamai tawbirige ngasi se nuksa yamna sai aduna khoi aidi jumda samanna leiba ngamdre bako nungsi jam sile khoi bukhi pan se aduda khoi nungsi charu sena khoi tholai ne aduga dum blog ama semjarakpane mayam do ngasi gi blog sidi akhoi YouTube ina channel se hangjabadagi ko la iba comments mayam se ayama pho pathokchri bako ado aina subscriber se 1k yorakanda kano se comment se pathokke tawbane do koidana comment se pathowa se na mana comment se pathokningba niung yaure bako ado mana comment se patho na haire do ngasi do comment to pathora ge minga korana do pajara ge bako haijar age ado adu eraga di comment se haura se mayam Ahanba gi comments da Ramina Devi ko Romina Devi haba iche support haire ko keep it up thagtchari and haire ko thank you agi channel se ta support to begi damakta Romina Devi bu ina jamna nusiyo phongdokchari ko next ta anu singha na hai ko noi ipam sibu kadai dano anu en hai ko ado akhoi agi pam se bontrapur dane bontrapur golachina dane agi pam se ko aduga Elina na haire e what a beautiful couple like ko thank you very much aduga tomui haira tomui khulpu haimare ko mana haire leirasu wakhal pukning chanana simuk tangba punsi leite hai ko yam chumme akhoi jamna hindongna leijaba haidi sel jamna paijaba khoi nachade nungai haidi understanding leina na sel jamna marang kaina leitraga su understanding leina na amana ma haiba kano tawna dana jam nuksina khoi leiminei ko jam chumba wane haidi sel leiba leitaba haidi nuksina leimina basina khwaidagi hele natra chumme thank you tomui khulpu aingona habadi comment ibirakpagi damakta thank you aduga punchirol haina malai ko punchirol sina haisina kai haino mukbang se yam haurom do male hai akhoi ilisa ga pang thongbu dunia ba yam haure ado punchirol se ayamba igi comment yam piri ba ko ado magi comment se yam nungsi ba comment yam na piri thank you very much Romendra Singha ko Romendra Singha na haire isina kaina haida laira ba paisa paibadi atopa warini nungsina na laibadi thamoigi apambani nakhoi anigi nungsina ba ubada nayamba thamoida nungaiba phawe hai ado yam chumi ko khoi jam nuksina na leiminai leiba leitaba haidi areba khara duga khoi penthoga dum leiminari ni hingminari ne bako thank you na kai hani yam ba harabani na da hairage ko thank you da aduga nuksi ba comment adum thabira o haibira o ibira o aduga somendro toijam hai mana kai haiba oina chaba manba se nungaite yengbada hai chumme oina koina chaba se oina chaba manbane koina selfie lawraga chaba do aduna tawine ba ado mathangdagi di na chabagi kano disu khoi dum honajarake bako jena chana chabagi manna bo honajarake aduga na hai nungsibana itaima haibasiga aina pamjabani ko hai ado ase khoi iche nya bako isa ga panga thongba sabi o harak khoi iche dunia ba ado khoi nipana mangonda itaima haina haibado jam nungsi haibako jamna mana tema do kawhaning bado ado kawbudu mana jamna penjaba dunia ba aduga linthoi ngambi khundrakpam na haire bema mathang chicken thongba sabira hai ko chajarake noma chicken ju thongba noma chajarake soidana charakani aduga Monica Devi na haire jam haurom do male ichega tadoga chabase yengba jam nungai hai thank you very much aduga lapson na hai ko ibai se wata yam nungai hai to pa kumpiro dana sum mayam nungai na bana
Pangai ta hai bani da yam hai ja kai hai ja budi na chade mana ngang ba ta ba ni nungai bani thank you very much lapson aduga kaisamgi makhal mathel na kai hai khanga ba mathang di angang ani shu yawhan birago chak cha bada hai dahon jarake soidra dahon jarake aduga nungsi thoi 23 nungsi thoi habna tra nungsi thoi 23 na hai je kaino iche thongbado utpiyo akhoi su punsi gi chadri manipur da kaya fresh oiba phangde hai ilisa ne ba ko hai se koi ilisa gi ubang tau hibado manipur da fresh oiba do phangde dana koi ilisa sa aduni ma hai se thongbado ulake no ma ulake ai do hoji thongbado utningde ba ko kaina hai di akhoi sinjawru badagi ne akhoi gi kitchen room da kana tawre ba haidi hauji mafam sadana akhoi haidi setting oiba ngamdana leire ba akhoi se lamja akhoi se jumjaw dane akhoi se hauji thonga tha ga hauji chari ne ba duduna ne khatang mong sa da budune thangalak ta bane ba thangalak kani nongma soina thanga sarake ko aduga somendro toijam ko man haire pangkhok irol basu chabira o hai sara kani nongma soidana pangkhok irol sajarake Bikram Singha ko man haire yamna hauramni che hai yam hawe lisaga pang thongba do yam haw hi ko aduga RK Premotasana mana kai hai baiga namaga na kai hai ba nei khai na leira mesidi hai mane akoi khara nei thada jadra ba ko na ka nei thari ne leinang di khara tara amara ko nei khai ba da khara nei thada khini ko khoi aduga Bijen Singha na haye yambana neire he ay ko nei bani ma he bani sum khata ro kani aduga kai haiba bike kai hai no se bike ra chaira soro khaibam ko man haye phajare he hai se phajana haira natraga karem nari ra dudi khajare ko ma se keno id keno ani thoe meaning sari thoya ba phajare he hai me ba ko phajare he ai se karem naraga haiba aiba ma lei ma ko karem naraga haiba oiraga su karem nadana chumna haiba oirama ka su thank you very much aduga anu singha na ka siga haire ko yam thagat khre ko ai kalag iko hai haidi mana ai thagat padune ba hai se ado mane ma ayam matam de ka thagat le do thadarak pagi dimi su yawi ni hau ba cha phang na ba thagat le me thadarak pani su yawi thadarak pani ti khwanga tek pajan Devika Singhana muka haire video mathang sembirago che hai semjarake mathang mayam na jengbada nungai gadaba mong gi dum tawrakani ko yengbiyu noi map sileptana jengbiyu aigi channel se ado Sanjita Singhan ha yam hauram do maliko ai yam haugi ko rong thongbo yam haugi aduga kaiku gaming MNP man hai yai tamoga ichega hai thank you very much aduga siga nusi thoi 23 ani ni ko bana idise man hai ise hai na kauge ai chahi kunmari sure itaina hai se yam chumme nupi bu hanthana khanbase yaningde asigumba nupa wakhal taba phangba oijage hai ado inau phangbo isanu ko aigi husband gumba aigi nipa gumba nipa nangsu phangba oijaro da chena bor piri ne bako ado jamna samaina hingmina base am nungai ma jamna phayebako aduna dam nungai leimina ba kai je yam kan thakala aduna haidi nang susumba ai kai bana loe nipa phangbo ayuko irom thoi man hai inama se laibak phaida ibung phangba sai yam nungsi bai channi phang laibak jam sathi na phai aduga Elina leimana ireisina yam nungai re noi natai na naw ani se noi nupi dagi nupana yamna heliko magul leiba hai yungone manam gun leiba hen price bo aduga thirasu gun leiba se karimta kanaramdre hai yam kana ye khangda baini ma su yam kana ba ni ado engonda ginang na gun leiba hela Elina kareba
Elina Lema. Elina Lema Emun da gina gulay bi helai tum ta hayo. Thank you hai gro. de aingona thagalapagi natada ma ayamba matamda akhoi yam support tawbire adu Hojikna nungai ba comment ama pajarakke Rebecca Rebecca KH Rebecca KH hai ko yam yengdre noi ani ze hai Ani se spelling la le ko ani se hai do bani do ani ze ani hai re angang su hai basi su spelling la le angang zu ani ire natte ikai baga amata khangdrabo sakta jigai ko mai si ne ba yam nu jam ning dre noi ani se angang su natte ikai ba ga amata khangdraba sakta siga hai ne ba akhoi ni kai de se kai di kai do no ai haibam khangnam ta hai ikai bai se khangde da kari haidona akhoi na tawri se akhoi ka tanate ai social media da thoga sumaina video semaga koi YouTube ta thokpa se akhoi su kari gum khari tang mi gi mayam gi seba to ngamja gadra khallaga tawjara pane sida ikai bam stokte adom na akhoi ni se ajam na hanone uraga su akhoi ni gi wakhal jam na ngang oi jari ko baja aduga Rebecca KH Rebecca K sina amka kai haire ino haida saksiga hinsabina chaba male yengjaning de ware ina chabu dune baba hinsabina chaba male haise oi akhoi di taseng na khangje de ko hinsabina kamai cha ga ise karigi akhoi di hinsabina kamai cha ga punsi ujadre ba ko ado somdi hinsabina chaba se yamunna khangam misena di hinsabi yam toina loina ram do male adona akhoi da khangan bira pagi da makta hinsabina kamai cha ga do khangan bira do ta thagtchari aduga sombu na de ek tane ishorna punchi nungsang na hingan bo oisan bad comment pibi ngam biba oisan waina isoda thongni jagi Sulfia sarang them hai mana kainone singjubu maraiga sangna tingthok aga chak chabadona nammemi nupido hai asidi mai haina bi ne kino ai singju khakta nate ko ai di jaha sabada ai di lei se tingthoga dum chajai ba sabagi kaino se di akhugi isagi haina jaba kino to chadoi ne ko ai di singju bu sak chaba do mai chai sak chaba ga singju chaba jiga khena ba se kari no sum ya da sum huktoi ni hukhra lore kino da masa haina bi ba da haina ba da sum huktoi ne kino ado lei tingthoi ga tingthokte ga ta u da di khangde da ai di Romesh Thaudamna haire se sine bako itei mabu yamluna tawbiramni khanjai bo haiba hoi luna su tawi tawam su thoi kari gina di mama apokpa mama mapa machin manau khoi punam pulang thumaga aidi atopa yumam da masagi yumni khalaga la ini aduga sida koina mu tathi tawoina tawwa haise thamoi kan badi haina daine nupana thamoi kan be hele kana nupina hena thamoi kan ro aidi nungsigiro mama pa do lang thumaga yum sida mayum saga la ini sida aidi moida mu tathi tawoina tawbiraga di kamai tawni luna jan tawbigadabni henthoi ba ngangom ko mana naiki se makha ta na ko hai naijarake akhoi mathang nei thara kidoi ne yawai aduga mayam na su khoi bu support tabiyo ko khoi chene support tabiyu adum mayam na support tawraga ne khoi na su nei tharak toi se ado support tabiyu tawibagi damata su thank you mayam hujik chitha nandha ba yaur su chitha nandha hoba yauraga su mayam ibu ngakpiyu ai loina pathokpa video yam sangrane ba ko loina pathokpa ngamjadre batang comment su mai hapsarake do comments ibira o comments to bira o mayam ama nungai ba ado ai su mathang da dum comments se mathang da mu pathokjarake aduga yam video se sai matang sida loisinjarage ado mayamna aigi channel se nungai biragadi like subscribe aduga share toba kaubigano comment su tobiro aduga bell icon na number su kaubigano ado mathang video da amuk unarase mayam si haijaraga bye bye